Umang Kansi, Meetop Khandoksi, amadi Manipuragi drug maru phagna Muthatsi Haibasida Kuki sing interest Sokpa Leibra haina. Ichamgi advisor so oiriba social worker Nongthombam Rajendro na phondorakli. Wafamase Kundrakpam Assembly Constituency Manung Chanba Yunam Khunaudan Nauna Saba SCY Club ke building amadi open gym sangaduna biyam da kusinabagi thauram amada mahakna phondokibane. Thauram aduda social worker Rajendro na hai Laingak asina reserve forest kannaba Meetop Khandoknaba amadi mayai kaba chinjak muthatnaba changsilakliba khongthang ase Manipur biyamgi interest da paikhalakpane. Lamdam asida khunda leitaduna leminaraklaba furup kuntraga mari ase kana amatana tankiba leite. Supnadagi mapan lamdagi logi wangmada changlakpa Meetop sing khandoktuna masa masagi maramdamda halankise haiba khaktane. Jahi lising kaya ingna chingna neraklaba Manipur ase furup amagi interest da machet tana thugaiduna homeland sen gani haiba adude kanana su yarwai. Matam sangna lamdam asida khundaduna neraklaba Kuki singi marakta Myanmar dagi changsilakpa Chin Kuki singna thamaiduna Kuki singi oiba lam ama semnaba Manipur thugainaba honaraklaba ase yamnamak laibak thibane. Housing talk libai irang asigi warushin purake hairabade Kuki lalhau lup singa chadariba su longthokpa asina oigane. Madu natrabade lamdam asida Tangdu leita ba fibam hanjilakpang ngamloi haina Rajendro na makatake. Thanipan mapan si akhoi sida irang je thokibadagi icha singsi gi wakhal sida leita bam khangdaba mi simina sokpan ba yawrukpa adagi aigi mama oi bisingsina ima oi bisingsina singya da aigi khungak pa satkhiba isa singdu army la akanda masak khangadaba CRP la akanda moinadi Kuki ni netraga maitei ni haba identified masak taw khangmungamdaba sigumba sina maram morga ain kya ware ga sidai se yari ga thanipan mapan chumna masa singbu kalakpa angang singsigi aduga halaman singsi yengaga club city ai mamangdagi irang se leiting mamangdagi ai sarabani adubu ai sangabadu khulong chadab sangadabani aduna aina gym se yamaruina isa singsi ngaktang chidor thoga sanarkan magi wakhal sona chiko kitang minds aduga al imaibel phawdu jik thoga sida torkan nga sagi khwang naba khut jingba khop mayam halaman mayam se ngaktang potharagadi ai wakhal se kitang kawgadra haibagi wakhal wanda aina ngasi se matang diam chade irang manungni adubu ai ahalaman adu isa sing sigi yangaga ai gym aduga ai club se mayam dai sinajabani